ngasi gi mifamna mathang senba sahi lisingani kulomdoi kunmari gi budget estimate gi department taret na tongan na demand towa apunba sempham lupa crore lising ma chatruk marifu taruk lakh ahum lising taruk pibada ayaba pikre loina na national highway 202 gi imphal urkhul lambi gi manung chanba yangang pokpidagi fins corner phawgi lambi khudong thiningai oiba mawongda sathina phibam chadabi matangda npf ki ramuiba na miyang gi interest puthrakpa wafam su khanna naina khare speaker thoksom saitabra singona preside tawduna ngasi ayu pung 13 dagi mifam hek hawbaga agenda gi matung inna wang pakhum chathagi congress ki thoksom lokesor sing khundrakpong kendra na hangkiba wang gi pakhum pirduna medical health and family welfare minister dr sapam ranjan singona hai kumjali singani tara ta saba loikraba teret khun primary health sub center amadi laitan pokpi primary health sub center sangadna leiribase athuba matamda sangana thorang leire sub center ani asi mds na sakhibani main power darkar oibana amungtang chatlaga yengsan minasi haiki atopa thoksom lokesor singogi wahangi pakhum pireduna chief minister n biren singona hai imung amagi miyoi amada gift deed register tawbada athingba amata leite kanglup manaba masen lamleithok leisingi registration tawbada state executive committee gi ayaba amadi administrative approval yaudrabadi yadi bengal eastern frontier regulation lising machanipan humdra humdoi manipur da sanarpadagi cabinet subcommittee na lam leigidabasing ado verification tawi kanglup pi yenglaga tawbadi nate location singogi makha taba wangi pakhumda chief minister na hai tampaki lam machet kharase kanna bahonabada awabadi leitaba nate tungi mirol gi damak kandabadi yade congress ki kangujam ranjit singh sugnu kendra na hangkiba wangi pakhum pireduna chief minister n biren singona hai kumjali singani 13 gi january amadagina ngasi phawbada logi wangmada myanmar dagi manipur da mitop sahum mawdra homdoi sanglaki kumjali singani kunithoi dagi chaliba tha asi phawbada naron da sanglakpa myanmar macha sani tara su phaki keranjit ki makha taba wangi pakhumna chief minister na hai sanglakhiba pharaba singdi manungda sama sumna tare na judicial custody aduga sama sumna mangana detection center da leiri foreigners eki makha da phaba sing judicial custody da thambani issue asi asawa problem amani aduna kamjong yauna ngamkhei area da yumthong khuding changduna aadhar check tawwa hore assam rifles na ngak selibasi ngamkhei lamgi kilometer manga romdani aduna ningthina check tawnaba ngamkhei lamda police outpost kunthra mari sagali losinbasu yaure refugee oina thambasu yadabana detention center da thambani haina su khanganki keranji singogi atopa wahangi pakhumda chief minister n biren singona hai manipur gi lofam hector lising nifu taruk changa tarani thoida minor irrigation department amasung water resources department na ithei lokhong da ising piri hector lakh ama lising marifu taret chamapan kunipandi ising piba ngamdri lokhong singda ising pibada kumjali sing tara mapandagi lising ani kunithoi phawada minor irrigation department na lupa crore sani yangkhai mari lakh ani water resources department na lupa crore sani mawdrani pan lakh humphumdoi kadana lupa crore humphumdoi lakh nifumathoi punna lupa crore satuk tra taruk lakh taruk sinaki makata bawangi pakhumda simisar na hai ising piribasi turel dagini adubu ayamba turen sing kangle hojik ground water lawnaba guha sahum samri tawba nongi ising yoksannaba amadi check dam khara singkhongda sanaba thawak chathari olympian park manaki singkhongda amadi kangla tombi area da check dam sanaba mafam khangdokle wang pakhum hek loibaga congress ki surya kumar okramna gujarat assembly election da duty sakhiba irb jawan ama sokpadagi matam kuina layenglaba matung leikhidaba adugi matangda calling attention motion ama puthoki surya kumar okramna motion adu puthorokna hai mamang sei lisingani kunithoi da pangthokiba gujarat assembly gi election da duty sakhiba irb gi kangbu gi marakta amana nongmei da kapagi thokdokta thiam thoiba rifleman number 05 ani leikhide aduga el surjit kowa amana thina sokpadagi layeng na lakhibani election commission of india na mateng pangbigani di haiki adubu ngasi phawdi phangtri surjit layeng bada lupa lakta rom changkhre aduna lenga ki maikei dagi pangwaya ba mateng pangbina ba pung singsanki motion dagi pakhum piradna homju puriba siminister n biren singona hai yamna nungai taba thodongni nongmei paiba security personnel singna professional ethics ki wangmada thabak toroklaba discipline director ba haibase yamna laibak thibani gujarat assembly gi election adugi damakta ahum suba irb gi kangbu ma sakhibani mafam adu punna leminabada personnel amana nongmei kapadagi punna miyoi mari sokhi asokpa aduna maram oraga khudakta ama sikhi amana hospital da layeng bangamdana sikhi risikanta koba amadi phagalotuna thabakta am hanjang khre leikidraba ani da ex election commission of india na lupa laktara manga pikre el surjiti
mapan gi hospital da layang duna lerakibani state lengang na khudaki oina lupa lising humdra piduna mateng pangki sebari ama su thaki matam sangna layang laba matung da surjit nan laikhidabani election commission of india dagi magi ex gracia lupa laktra manga phangnaba state lengang na process tawragani thengbang anbana amani service ta laikhidabani na tawiya ba punamak tawani amasung yangsangani haina su si mission na phongdoki surya kumar okramna pangba ba mateng athubada pangwina ba pungning chingsaladuna imung manunggi awaba su khongbiu haiki Chief Minister N. Biren Singona ngasigi mifamda warol ma pirduna hai Jorosan Busi District ki Sogjang Village Protect Forest Area da lam khopsin na yum sajalambasing tigatpada miyoising adu khangdokpa ngamle khudakta makhoi Aadhaar na singpa check tawbada Kangbai Village agi ni haiba miyo ama Kangbai Village da leiramdre village chief na ai baserol oina chapchana pirakle Chief Minister hai aikoi gi pikhaba lam asida mitop mayam thanamlaga aikoi satkrasira aikoi yellow masen nungsi chanana leiminasi communal line da chanagumsi makha tabai jendagi matung ina speaker thokson sector singona budget estimate lisingani kulumdoi kunmari gi tongan tongma department tare na demand tawba sempham khanaduna ayaba pibinaba finance puriba chief minister N Biren Singoda ingit pibadagi madumak house thamki demand singadu punna khanaba hogdoloduna opposition congress ki kangojam ranji singona policy cut motion putholoduna information and the public relation department na lenga ki thabak thoramsing miyamda yahonnaba khanghanamagi daita logodabani haiki adubu hanadagi chanarakbasing adu hojikti khara marai saitharapagum ure social media ki mapangan kangkhalapana print media saitharapagum uribase hinghannaba kari kari tharang tawroge haibado khangningi haibagi observation piki DIPRC major department othoknaba honasi haibagi wafam su thamki journalist sing matangba sunaba training piba mathok tai adubu sahi khara sidi takhidre minister khangde MLA khangde broadcast officer ni singi khangde group semnare mamangi lengangna department asigi ahangba pham kunthrarom longnaba thorang tawkhiba thengnaki loidriba jala phol haidoklaroi jala asengba ma khanganduna athubada phol laukthokpiu hai power gi demand la katmosan putholaduna Keranji Singona hai Loktak hydroelectric project na sohon khibasi national hydroelectric power corporation na piba khudolni haina lawi aduna project asiki income tangkhai amadi state na demand to wasungani MOU phangdre haibadu chijandraba jala tasengna leitragana anoba MOU ma inanaba thorang tobo yarodra haina su hangki Loktak paki ising NISPC na siznari aduga pat asi kananaba lupa ama phawa puthokti haiki Loktak down stream project paikhatpa ngamdribasi karigino haina hangladuna project asigi damak forest ki environment ki amdi defense ki ayaba phangkhre aduna wali basing phanglabra phangdribra haibado asengba khangan biu haiki Congress ki Surya Kumar Okramna su information and the publicity ki demand da motion putholoduna department asi yamna maru oiba department amani aduna major department onaba kari thorang leibage haibado khangningi haiki advertisement na hingba print media yamna leiri hojik lainga ki advertisement tawkhibagi pithoktaba bill mayam leiribase pithoknaba tawbiu advertisement policy gi makhada lainga ki advertisement adu tawkhibra haina su hangki power gi demand da MSPDCL amasung MSPCL gi thabakhara logani haina tawkhibado karam tawkhre haibadu su khangningi haiki labor and employment gi demand da policy cut motion putholoduna sinmi singi khusuman jamna nemli base hengatnaba lenga ki puning singsangki pose gi mamalna nongu gi wangkhalapana hojik lebiba khusuman asidi yamna pikman khre haibagi observation piki public sector da thabak tawriba singna khwaidagi nemba khusuman phangdaba yauri aduna matamga sanaba khusuman lepiu haiki congress ki thoksum lokator singona power gi demand da policy cut motion putholoduna electricity gi yungliba posing ase karamba makhal gi no haibado khangdingi haina observation pirduna lambi gi nakanda yungliba IST amasung LT gi electric posing ningthina yengchan bidabana khudong thiba kaya thole haiki national highway state highway amadi village road ki matai da yungliba electric posing su yengchan bina kun singsangki solar energy puthoknaba kari kari tharang leibage haina hangladuna nungsagi mangal marang kaina phangba singkhong singyada solar power plant sangkat pa yaroidra haina su thongki lairabagi makai makada leiba imung singda akaknaba sangda power supply phangangani haikibado kadai phawba khumang chawsalabagi haibarisu khanganbiu haiki labor and employment gi demand da policy cut motion putholudna phangpham thokpasing da P2 naba amsung loan aba machine yenthokpada sang naidabasi yengsin binaba pung singsangki khananaina khiba adugi pakhumda information na public relation ki minister in charge da Dr. Sapam Ranjan Singona hai department asi yamna maru oi hojiki chakhotpagi matung ina ahongba kaya leikhre welfare scheme kaya ti paikhali anoba sem khiba district rate su thabak ning thauri print media da
पाखतपा अकीब कया पोंगनरिबसी यामना कन्ना नैनरिबनी अदुबु अखंग आइसिंगनदी प्रिंट मीडिया अदुमक हिंगनी हाइबगी थाजब पिखिब लेरे एडवर्टाइजमेंट पॉलिसी लिसिंगनी तरहमदोय चनरी लेरी पिथोक्तना लेबे एडवर्टाइजमेंट बिल अयाम पिखरे सेंदोखरे करिगुम मतमदा अथु अकाई लेक्तब नते पुनमक यंगसनगे हाइबगी थाजब पिखि ट्रेनिंग की मतंगदा मतमतंगी जर्नलिस्टसिंगी कोर्स कया पांगथोकली सोशल मीडिया निंगथिना सिजननबा DIPR की थबक कया चथरी यूट्यूब चैनल दा सब्सक्राइबर मसिंग यामले हाइनसु खंगनखि जर्नलिस्टसिंगी पेंशन की सेंफम सि हेंगतखरे थबक लौबगी मतंगददी अयाम लोयरे हाइदोकनबा पाइपलाइन दा लेरे इंफॉर्मेशन अयाम ईमेल अमदी व्हाट्सएप दा पीरी दिल्ली की मणिपुर इंफॉर्मेशन सेंटर यामना मरु ओइबनी अदुना खरे हेना फगतनबा होनरी हाइखि लेबर एंड एम्प्लॉयमेंट की मिनिस्टर इंचार्ज आइस दिंगो सिंगोना हाई सिन्नी सिंगी खुसुमन लेबनबा कमिटी अमा सेंगफ्रे तोंगान तोंगांबा डिपार्टमेंट की डाटा खुंगपता मतम खरदि संखि कमिटी की मीटिंग फंबदा खुसुमन हेंगतबगी मतंगदा खेना बखरा लेबदगी सबचाना लेपथोप ngamdabani अथुबदा लोइसिनबा होनगनी लेबर वेलफेयर की दमकता बोर्ड अमना थबक कया पाइखली लेबर कार्ड पाइबा सिंगी दमकता प्रोग्राम कया अमसु पाइखली फी तुनबा अमसुंग लोनबा मेसिन सांग नाइना दमक यंथोगली केंद्र की हाइबा लेते लिस्ट थाबु थागलबदी अदुमक पीरी अमसुंग पीगनी हारदुना कट मोशन सिंग हंदोपिनबा हाइखि नुंगथिलगी मिफम हेक हौबगा पावर मिनिस्टर TS बिसोजी सिंगोना हाई लोकताक हाइड्रो इलेक्ट्रिक प्रोजेक्ट की MOU फंगनबा यामना कन्ना होनरी सेंटर दा आई बसेरोल थारी सही कुंथा मंगा सुख्रबनीना एग्रीमेंट लोइख्रबनी अदुना स्टेट पीबी रो हाइना तकनदुना लागलिबनी लोकताक प्रोजेक्ट की अपुनबा इनकम की सादा यांखै लौबगी वाफम दी सी इखिबदुदा यावखिद्रे अदुबु डिमांड दी तौरी लोकताक डाउनसिन प्रोजेक्ट की मतंगदा मिनिस्टर हाई प्रोजेक्ट असि कुमजा लिसिंग अनि गी अदवाइदा मेगावाट मापन पुथोकनबा थौरांग तौबा हरखिबनी स्टेट का पुन्ना तौमिनगदबनी लिसिंग अनि तरेता प्रोजेक्ट असि की लुपा करोड़ लिसिंग अमा सामरी रोम दा लेखि मदुदा लुपा करोड़ सामरी रोम स्टेट न पुथोकदबनी कैबिनेट ता खनखिबसु लेखरे MSPDCL अमसुंग MSCL की अहांगबा फमखरा लौनबा थबक पाइखखिबदु सादा यांखै रोमदनी यामना थुना हाइदोकनबा तौरे हाइदोकलगनी हाइखि हौजिक फावबदा IST पोल लाख अमा लिसिंग मौद्रा तरुक हेना अदुगा LT पोलना लाख अनि लिसिंग निफु मंगा रोम युंखरे सिंदोक सिंजिन तौबगी थबकती अदुमक चथरी सोलर पावर प्लांट की मतंग द पलदुना हाई मेगावाट चाम अमसुंग मेगावाट सनी की प्लांट अनि सेंगबनबा अयाबा लेरे अयुक नुंथिंगी मतमसी यामना तेली मचा मचादी यामना तौखरे हाई मास लाइट असि जंक्शन द थानबनी अतै कयासु प्रपोज तौरी मफम चाबदा युंगनबा होनगनी BPL की इमुंग लाख अनि लिसिंग तरा मंगा सनी कुमाथोइदा इलेक्ट्रिक मई पीखरे पैसा मत लौदे कांगुजम रंजिना मखाताना लोकताक प्रोजेक्ट पाखतपगी MOU अदो नेशनल हाइड्रो पावर कॉर्पोरेशन दसु लेत्रे स्टेट लेंगाक दसु लेत्रे हाइरबनीना नौना इनसी हाइबसिदा यारोइदबगी मरम लेते अदुबु लेंगा की मैकेदे खंगनबियु हाइखि चीफ मिनिस्टर एम बिरेन सिंगोन हाई लोकताक प्रोजेक्ट की फिबम करी वर्कदगे हाइबा तंबंगमदे एशियन डेवलपमेंट बैंक ADB की टीम अमा लाक्तुना निमिता निरोम लोकताक की फिबम कुमना यंगसनख्रे थबक तौमिनसी हाइबा यानरे अदुदा लोकताक हाइड्रो प्रोजेक्ट सु कोनसिली अदुना मखोइगी रिपोर्ट लाक्लगा खंगनी असुमना सेंदोक सिंजिन तौनरबा मतुंगदा कट मोशन सिंग लौथोक्तुना डिमांड सिंग अदु अयाबा पिखि डिमांड सिंग अदुदी डिमांड नंबर 5 इंफॉर्मेशन पब्लिसिटी की लुपा करोड़ 9 लाख 19,9 डिमांड नंबर 13 लेबर एंड एम्प्लॉयमेंट की लुपा करोड़ 19 लाख 64 डिमांड नंबर 13 ट्राइबल अफेयर्स एंड हिल डेवलपमेंट की लुपा करोड़ 913 लाख 53 लिसिंग कुलहुमदोय डिमांड नंबर 12 पावर की लुपा करोड़ 993 लाख 53 लिसिंग 53 डिमांड नंबर 23 इलेक्शन की लुपा करोड़ 50 लाख 5 लिसिंग 35 डिमांड नंबर 93 साइंस एंड टेक्नोलॉजी की लुपा करोड़ 5 लाख 5 लिसिंग 50 अमसुंग डिमांड नंबर 50 इंफॉर्मेशन टेक्नोलॉजी की लुपा करोड़ 135 लाख 19 लिसिंग 103 मखाताना नेशनल हाईवे चनी सुमना अनि इम्फाल उखुल लंबी की यंगंग पोकपीदगी फिंस कॉर्नर फावबा किलोमीटर कुंथा खरा हेनबा सरुक असे ओंथोंगना फिबम साद्रे हाइना NPF की रामोइबाना पब्लिक इंटरेस्ट खनबिनबा पुथोकलदुना लंबी असे सेंबगी थबक पाइरिबा बहारा कंपनी दा सो कोस नोटिस पिनबा वफम थंखि लंबी असी कुमजा लिसिंग अनि कुन दगी सेंबा होखिबनी हौजिक फावबा सोकलबा लंगी मपुसिंगदा के कंपेंसेशन फावबा पीद्री लंबी असी की नाक यत खुंदारिबा मियामदी उफुल चादुना लेरे चीफ मिनिस्टर न कौबा मीटिंग फावबा कंपनी असी की मिहुत लाक्तबसे लमदम असी की मियाम बु अखोइबु उसितबनी अदुना सो कोस्ट नोटिस पिफम थोइ हाइखि वर्क्स मिनिस्टर गोविंदास कोंथोक जमना हाई नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन ना हाईवे सेंबगी थबक असी पाइबनी मखोइना अमुक भारत कंपनी दा सिन्नबनी
India lenga ki makada leba agency asina thabak ningthina tawduna matam chana quality control tawna loisangani haina thajarambani adubu sahi ahum makhai romsi thabak suram daba thengnare makhoi gi report di phajana thabak suri hai state na phangba report di loire state na control tawba natrabasu ningthina amadi kumna monitor tawri so cause notice thaba yabra haibadu yangsinge tungdak Kananaba Makataba in Talatabadagi, Speaker Toxom Saitabata Singona, Nungtilgi Pung Ohumini Kolom Tabada, Mipam, Haying, Tangi Miki, Ayupung Tramati Fawa, Tole Hanela Tokuna, Nasigi Mipam Sulusingi.